ꯐꯃꯨꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯄꯥꯕꯤꯕꯨ ꯂꯥꯛꯇꯅ ꯆꯤꯡꯈꯠꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯅꯨꯕꯤ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯅ ꯂꯥꯏꯕꯛ ꯐꯕ, ꯑꯗꯨꯒ ꯅꯪꯒꯅꯁꯨ ꯅꯨꯄꯤꯒꯅ ꯂꯥꯏꯕꯛ ꯊꯤꯕ꯫ ꯍꯥꯏꯌꯨ, ꯑꯉꯥꯡꯗꯣ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯅꯠꯇ꯭ꯔꯥ? ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯂꯧꯇꯥꯡꯁꯪꯗꯨꯗ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯍꯟꯈꯤꯕ ꯑꯉꯥꯡ ꯑꯗꯣ ꯀꯗꯥꯏꯅꯣ? ꯑꯄꯥꯕꯤꯅ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯍꯦꯛ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯕꯒ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯁꯨ ꯄꯥꯎꯆꯦꯗ ꯍꯥꯞꯈꯤꯕꯗꯨꯅꯤ꯫ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯒ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤꯅꯦ꯫ ꯅꯄꯨꯟꯁꯤꯗꯨ ꯀꯨ ꯁꯦꯟꯅꯔꯕ ꯅꯪꯅ ꯈꯨꯗꯛꯁꯤꯗ ꯅꯊ꯭ꯋꯥꯏꯗꯨ ꯂꯧ ꯍꯥꯏꯕ꯭ꯔꯥ? ꯑꯁꯦꯡꯕꯗꯨ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯊꯥꯖꯕꯤꯌꯨꯅꯦ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯏꯁꯨꯒꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯂꯩꯁꯤꯂꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯉꯥꯡ ꯑꯗꯣ ꯃꯁꯤ ꯅꯠꯇ꯭ꯔꯥ? ꯑꯄꯥꯕꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯠꯇꯦ ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯃꯥꯗꯤ ꯑꯩꯒꯤ ꯏꯁꯨꯅꯤ, ꯍꯦꯛ ꯏꯕꯨꯛ ꯊꯣꯛꯈꯤ ꯆꯥꯅ ꯄꯣꯛꯆꯕꯅꯤ꯫ ꯑꯣꯏꯗꯕ ꯉꯥꯡꯂꯗꯤ ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯕ ꯇꯥꯔꯦ꯫ ꯂꯩꯁꯤ ꯃꯥꯕꯨ ꯐꯥꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯄꯥꯗꯨꯁꯨ ꯆꯥꯎꯅ ꯂꯩꯁꯤꯒꯤ ꯃꯆꯤꯟꯗꯣ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ꯫ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯊꯧꯔꯤ ꯑꯃ ꯄꯨꯊꯣꯛꯂꯒ ꯑꯄꯥꯕꯤꯒꯤ ꯃꯈꯧꯔꯤꯗꯨ ꯂꯥꯛꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯂꯩꯁꯤ ꯃꯕꯣꯛꯀꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯤ꯫ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯟꯈꯤꯕꯅ ꯂꯥꯎꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯤ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯑꯄꯥꯝꯕ ꯄꯣꯛꯂꯣꯏꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤꯃꯆꯥꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯂꯥꯛꯅꯔꯤ꯫ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯁꯨ ꯃꯨꯛꯅꯕꯗ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯨꯄꯤꯃꯆꯥꯒ ꯑꯣꯏꯔꯦ, ꯃꯄꯥꯡꯒꯜꯒ ꯁꯣꯜꯂꯦ, ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯏ꯫ ꯍꯦꯟꯅꯗꯨꯝ ꯃꯁꯥꯗꯨ ꯁꯣꯛꯊꯔꯛꯂꯤ꯫ ꯎꯄꯥꯏ ꯂꯩꯇ ꯃꯕꯣꯛꯇ ꯌꯦꯡꯖꯩ꯫ ꯃꯄꯤꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯦ꯫ ꯀꯤꯕꯒ ꯄꯥꯈꯠꯄꯒ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯄꯥꯕꯤꯁꯨ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗ ꯃꯁꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯂꯤ꯫ ꯃꯁꯥꯒ ꯈꯔ ꯁꯣꯟꯕꯒ ꯑꯍꯜꯒ ꯑꯣꯏꯕꯒ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯆꯤꯡꯂꯝꯂꯒ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯩꯁꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯉꯥꯛꯊꯣꯛꯅꯕ ꯃꯨꯛꯂꯝꯕꯗꯨꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯥꯂꯪꯄꯥꯗ ꯇꯥꯎꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯉꯁꯥꯏ ꯂꯣꯟꯁꯤꯟꯈꯤꯕ ꯊꯣꯡ ꯑꯗꯣ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯟꯅ ꯀꯧꯈꯥꯏꯔꯛꯂꯤ꯫ ꯅꯨꯄꯥ ꯃꯔꯤꯗ ꯊꯣꯡꯂꯣꯝꯗ ꯄꯨꯂꯞ ꯌꯦꯡꯉꯛꯂꯤ꯫ ꯚꯪꯒꯔꯥꯖ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯁꯦꯜꯗꯣ ꯉꯛꯅ ꯌꯦꯡꯅꯩ꯫ ꯑꯄꯥꯕꯤꯒꯤ ꯍꯛꯆꯥꯡꯗꯣ ꯐꯃꯨꯡꯊꯛꯇ ꯏꯁꯤ ꯁꯤꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯂꯤ꯫ ꯑꯉꯥꯎꯕꯤꯒꯨꯝ ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤꯕ ꯂꯩꯁꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯂꯤꯠꯂꯤꯕ ꯁꯔꯠ ꯑꯗꯣ ꯂꯩꯁꯤꯗ ꯀꯨꯞꯁꯤꯜꯂꯤ꯫ ꯚꯪꯒꯔꯥꯖ ꯑꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯨꯁꯨ ꯏꯃꯨꯛ ꯉꯥꯡꯂꯦ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯅꯨꯄꯥ ꯃꯔꯤꯗꯨ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯨꯠ ꯍꯟꯕꯒ ꯅꯪꯗꯦ꯫ ꯃꯁꯥ ꯃꯎ ꯐꯔꯕ, ꯋꯥꯡ ꯆꯥꯎꯔꯕ, ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯚꯪꯒꯔꯥꯖꯅꯤ꯫ ꯃꯍꯥꯛ ꯃꯤ ꯐꯨꯅꯕꯗ ꯍꯥꯂꯦꯡꯕ ꯂꯩꯔꯛꯄ ꯅꯨꯄꯥ ꯅꯠꯇꯦ꯫ ꯃꯥꯇꯅ ꯐꯨꯔꯒ ꯂꯥꯛꯄꯅꯤ, ꯃꯥꯇꯅ ꯉꯝꯂꯛꯄꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯕ ꯃꯆꯤꯡꯗꯣ ꯉꯁꯤ ꯂꯣꯏꯅ ꯃꯔꯤ ꯃꯔꯤ ꯐꯨꯗꯣꯔꯛꯂꯤ꯫ ꯅꯨꯄꯥ ꯃꯔꯤꯗꯨꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯣ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯦ꯫ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯀꯤꯟꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯄꯛꯊꯤꯟꯗ ꯊꯤꯟꯖꯤꯜꯂꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯚꯪꯒꯔꯥꯖꯀꯤ ꯃꯆꯤꯡꯗꯨ ꯎꯕꯗ ꯈꯔ ꯄꯥꯈꯠꯂꯝꯕ ꯂꯩꯁꯤꯂꯦꯝꯕꯤꯗꯣ ꯅꯨꯄꯥꯗꯨꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯃꯥꯏꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯀꯥꯆꯤꯟ ꯑꯃꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯔꯤꯗꯨꯗꯤ ꯚꯪꯒꯔꯥꯖꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯨꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃ ꯆꯤꯡꯈꯠꯂꯒ ꯍꯥꯏꯌꯨ, ꯀꯩ ꯃꯔꯝꯒꯤꯅꯣ? ꯅꯨꯄꯥꯗꯣ ꯋꯥꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯈꯣꯏ ꯈꯪꯗꯦ, ꯑꯩꯈꯣꯏꯒꯤ ꯁꯔꯅ ꯊꯥꯔꯛꯄꯅꯦ꯫ ꯑꯍꯜ ꯑꯁꯤꯒꯤ ꯏꯃꯨꯡ ꯇꯨꯝꯅꯕ ꯍꯥꯠꯂꯣ ꯍꯥꯏꯗꯅ꯫ ꯚꯪꯒꯔꯥꯖ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯥꯏꯌꯨ, ꯅꯣꯏ ꯁꯔꯗꯣ ꯀꯅꯥꯅꯣ? ꯑꯩ ꯈꯪꯗꯦ꯫ ꯀꯔꯤ ꯈꯪꯗꯕ? ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯥꯎꯁꯤꯜꯂꯛꯂꯤ꯫ ꯅꯨꯄꯥꯗꯣ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯁꯤꯅ ꯃꯕꯣꯛꯄꯨ ꯀꯣꯜꯂꯒ ꯀꯞꯂꯛꯄꯗꯨꯗ ꯚꯪꯒꯔꯥꯖꯇꯨ ꯂꯩꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯚꯪꯒꯔꯥꯖ ꯎꯕꯗ ꯂꯩꯁꯤ ꯀꯤꯗꯨꯅ ꯃꯅꯤꯡ ꯍꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯚꯪꯒꯔꯥꯖ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯕꯣꯛꯁꯤ ꯃꯤꯍꯨ ꯂꯩꯔꯤ, ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯤ꯫ ꯇꯥꯟꯖꯥꯗꯨ ꯂꯧꯔꯒ ꯅꯨꯄꯥ ꯃꯔꯤꯗꯨ ꯆꯦꯟꯈ꯭ꯔꯦ꯫ ꯚꯪꯒꯔꯥꯖꯁꯨ ꯏꯐꯤꯡ ꯐꯤꯡꯅ ꯇꯥꯟꯅꯒꯦ ꯇꯧꯕꯒ ꯑꯄꯥꯝꯕꯒꯤ ꯐꯤꯕꯝꯗꯨꯗ
hospital da punaba haiduna tanarudre. Apabi bu thanglaga puthoraktuna laisiga khudakta hospital omda magi gari do yangna thorakli. Chawrba khonjel aduna koilaw lawrakli. Doctor Nurse khara chenthoraktuna apabi bu yam thona pusinkhre. Bangras na hana pau pikhraba mapai bu ngoi se yorakle. Laisilembi tumin kaptuna leiri. Mahaki matawdo Bangras yeng mangamdre. Ikan kanadana nurse ama hobe thorakli. Pesana pabi gi mido. Pesana kaigumba khara haining mamale. Amukta changbiyo. Pakasana do maming du tabada tu chungki. Laisi su pukhagotuna changkhre. Atai duso apabi na leiriba room aduda prapap changakli. Apabi pakasna ubada masado haraubagi maongni. Masu ubada amuk mapi tarakli. Laisi do kaptuna maboki manakta changsilakli. Madi wangangde mabokta makhutto chena paisilli. Pakasana de apabi ubada masado sok chatli. Apabi makutu khattuna pakasana bulla o haibagum ingi tarakli. Magi maongdo karigumba khara haining bagi maongni kanna haibadi ngamdre. Pakasana so apabi gi chimbal mayada nakongdu thamduna tari. Apabi nason pikna lalla tawna hairakli. Salai gi thawin sini check silo ai gi isu se loksen beyo. Wahi se hairam laga apabi punsigi oina mamit ani du shinkhre. Laisi lembidi angaubi ga pangkhak oikre. Abo hagolo se kai gi tumina larino aina ko basi kumaroidra se hagolo abo nang tumina laikino. Ay buka nagalayo haibano yung da chase abo. Laisi ngasini magi thamoy macheta na kaire. Ningamdana maboki thawai yaudra bakchang adabo konduna kable. Magi matawdo yemangamdre. Akibagi masakni ngasi magi mafamda thokliba thawdok pumnamak. Laisi matawdo yenglaga Bangras ki thamoy sukaikre. Premilana laisi bu themjinbiri. Adubu ngasidi laisi phana themdabaso maboki maina churaba wakhal thamoi animak phasilu haiba yadre. Pakasana hoina sinduna apabi gi hakchang duso makhoi gi khungang adumakta da poloikre. Apabi leitabagi pause mayam loina tanare. Lindaga Mirandaga so mayum dai tharakli. Mallaba khangpok sangaduda laikai gi ahal amani sutilari. Khara ahal oiba nupa man hairakli. Ibungo makhasidi kari kamdauba. Pakasanana laikhidraba ahal asi aigidi imagumbani. Matam kuina aini imasibu thijarakpani. Adubu laibak thibana asiguma phibamsida thengnare. Imagi mathau mangam ai loina tausage. Masi matang laikasina yabiyo. Ahaladuna ibungona takpiribadu yam chumba. Aduda ibe malaysina kamdauba. Ima apabina taimung pasa thadok lamdai. Ibe malaysibu ikat paiduna sinabirambani. Aina laysibu isa sakna punsigi oina laiminazage. Pare apabina sinarambanina aikoina suyare. Anganga se maraibak thirabani. Luna jana tawbiyo ibungo. Mayamso Pakasanana amak payaudana haisarakpaduda Laisilembi Pakasanagi da laiba dakre. Mirandana Laisi Yambung hoigi ima pabung na silibase nangi phanabane. Mafam sida nang natomta kamai legane. Lindana so Laisabi nang natomta yum sida lairaga migi minok changani. Laikai pali haibagi wani. Aphaba kharandi nangi damak lepini. Nangbu makoina question senaba sangam loye. Laisilembi khumde yengkiba mafam amada adum yengduna leiri. Mirandana Natomta leiri na khalo phatanung da thokladi kamdauni. Nang wakhal mo na khalo aikai mayam na silise nangi damakni. Mirandana hairakliba wadu tabada namitugi tamthiraba thodokto ningsinglakli tu chungkiba khangaude. Bangras laklamdraba magi punsi kari oiramgani. Khalubada ningsinglubada mahak pangki de kire. Laisi khonjala duso isi sire
ꯃꯁꯥꯗꯨꯁꯨ ꯏꯁꯣꯟ ꯁꯣꯟꯊꯔꯦ ꯅꯨꯃꯤꯠ 4-5ꯅꯤꯁꯤ ꯃꯌꯥꯝꯅ ꯊꯦꯝꯂꯕꯁꯨ ꯀꯔꯤꯝꯇ ꯆꯥꯎꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯞꯇꯨꯅꯇ ꯂꯩ ꯃꯆꯤ ꯃꯆꯤ ꯎꯡꯂꯤ ꯃꯇꯣꯝꯇ ꯂꯩꯕꯗꯁꯨ ꯑꯃꯨꯛ ꯈꯪꯗꯨꯅ ꯀꯞꯂꯤ ꯃꯤꯔꯟꯗꯥꯒꯤ ꯂꯤꯟꯗꯥꯒꯅ ꯃꯥꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯇꯦ ꯃꯆꯥꯅꯨꯄꯥꯅ ꯇꯝꯗꯨꯅ ꯄꯀꯥꯁꯅꯥꯁꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨ ꯈꯪꯂꯕꯅꯤ ꯃꯈꯥ ꯇꯥꯅ ꯅꯨꯄꯤꯃꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯈꯤꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯂꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯅꯕ ꯃꯥꯒꯤ ꯃꯤ ꯊꯥꯗꯣꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯕ ꯌꯥꯗ꯭ꯔꯦ ꯌꯥꯝꯅ ꯂꯨꯔꯤ ꯁꯣꯔꯥꯠꯇꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯂꯩꯁꯤꯒ ꯄꯨꯟꯅ ꯂꯩꯔꯨꯅꯕ ꯂꯩꯁꯤꯒꯤ ꯃꯌꯨꯝꯗ ꯊꯝꯈ꯭ꯔꯦ ꯁꯣꯝꯒꯤ ꯃꯌꯨꯝꯗꯅ ꯃꯆꯥꯅꯨꯄꯥꯒ ꯑꯃꯗꯤ ꯂꯦꯟꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯔꯦ ꯂꯦꯟꯁꯨ ꯑꯄꯥꯕꯤꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯦ ꯃꯥ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯄꯀꯥꯁꯅꯥ ꯂꯩꯁꯤꯒꯤꯅ ꯅꯨꯡꯇꯤ ꯌꯧꯁꯤꯜꯂꯛꯂꯤ ꯑꯄꯥꯕꯤꯅ ꯂꯩꯁꯤꯕꯨ ꯁꯤꯟꯅꯔꯝꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯒꯤꯁꯨ ꯃꯆꯥꯃꯛꯅꯤ ꯈꯟꯈ꯭ꯔꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯕꯪꯒ꯭ꯔꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯂꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯍꯧꯁꯥꯒꯨꯝꯕ ꯂꯩꯁꯤꯕꯨ ꯁꯦꯟꯅꯕ ꯂꯥꯛꯄꯅꯤ ꯅꯨꯃꯤꯠꯇꯣ ꯃꯥ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯃꯌꯨꯝꯗ ꯍꯟꯗꯕꯤ ꯂꯩꯔꯤꯉꯩꯗꯅꯤ ꯀꯥꯔ ꯑꯃꯨꯕ ꯑꯃꯗ ꯅꯨꯄꯥ 4 ꯂꯥꯛꯂꯒ ꯂꯩꯁꯤꯒꯤ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯕꯗꯣ ꯆꯤꯡꯅꯗꯨꯅ ꯀꯔꯤꯅꯣ ꯈꯟꯖꯥꯅꯔꯤꯉꯩ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯃꯥꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯂꯩꯁꯤꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯀꯜꯂꯝꯗꯕ ꯌꯥꯏ ꯃꯥꯡꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯪꯗꯨꯅ ꯂꯩꯔꯤꯕ ꯋꯥꯍꯪꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯏꯃꯨꯡꯁꯤꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯅꯤ ꯁꯣꯝꯗ ꯑꯦꯟꯖꯦꯂꯥꯗꯨ ꯍꯟꯗꯛ ꯃꯔꯛ ꯂꯦꯟꯕꯨ ꯈꯔ ꯂꯥꯏꯊꯣꯔꯛꯂꯤ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯦꯟ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯗ꯭ꯔꯦ ꯂꯩꯁꯤꯒ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯆꯝꯊꯣꯛꯀꯦꯅ ꯈꯜꯂꯤ ꯀꯣꯂꯦꯖꯇꯅꯤ ꯆꯤꯡꯈꯩꯅ ꯚꯥꯏ ꯆꯝꯊꯣꯛꯄꯕꯨꯗꯤ ꯌꯥꯏꯌꯦ ꯑꯗꯣ ꯅꯕꯥꯅꯤ ꯍꯟꯒꯦ ꯍꯟꯖꯤꯟꯅꯔꯣꯗ ꯂꯦꯟꯅ ꯈꯪꯗ꯭ꯔꯦ ꯚꯥꯏ ꯑꯩꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯂꯩꯁꯤ ꯂꯦꯝꯕꯤꯅꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯚꯥꯏ ꯃꯥꯅ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯑꯗꯨꯗ ꯐꯔꯛ ꯇꯥꯕ ꯑꯃ ꯂꯩꯔꯦ ꯑꯦꯟꯖꯦꯂꯥꯒꯤꯔꯣ ꯃꯥꯒꯤꯁꯨ ꯑꯇꯣꯞꯄꯒꯤꯁꯨ ꯑꯇꯣꯞꯄꯗꯤ ꯀꯩ ꯌꯥꯃꯨꯡ ꯕꯪꯒ꯭ꯔꯥꯁꯅ ꯂꯩꯁꯤꯁꯦ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯀꯅꯥꯅꯣ ꯌꯥꯃꯨꯡ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯣꯏꯗꯅꯦ ꯑꯁ ꯑꯗꯨꯗꯤ ꯐꯔꯛ ꯊꯤ ꯇꯥꯍꯦ ꯅꯪꯅ ꯍꯦꯛ ꯋꯥꯔꯤ ꯂꯤꯕꯗ ꯌꯥꯎꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯌꯥꯔꯦ ꯚꯥꯏ ꯅꯪ ꯂꯩꯁꯤ ꯂꯦꯝꯕꯤꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯅꯪꯅ ꯅꯣꯏ ꯌꯥꯝꯕꯨꯡꯗꯨꯗꯒꯤ ꯂꯩꯁꯤ ꯃꯨꯟꯕ ꯍꯥꯏꯁꯦ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ ꯅꯪ ꯃꯥꯡꯗꯣꯏꯅ ꯃꯥꯡꯉꯨꯔꯣ ꯂꯦꯟ ꯃꯊꯥ ꯁꯥꯅ ꯇꯨꯃꯤꯟꯅ ꯐꯝꯈ꯭ꯔꯦ ꯂꯩꯁꯤꯒ ꯄꯨꯟꯅ ꯅꯝꯃꯤꯟꯅꯈꯤꯕ ꯅꯤꯈꯤꯜꯒꯤ ꯐꯣꯇꯣ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯥ ꯇꯁꯦꯡꯅ ꯃꯁꯛ ꯂꯥꯛꯁꯤꯟꯕ ꯉꯝꯂꯨꯗꯕꯅꯤ ꯍꯧꯖꯤꯛꯇ ꯃꯌꯦꯛ ꯁꯦꯡꯉꯛꯂꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯊꯧꯑꯣꯏꯟꯁꯤꯅ ꯃꯍꯥꯛꯅ ꯂꯥꯟꯅ ꯂꯧꯔꯨꯕꯅꯤ ꯍꯥꯏꯕ ꯁꯣꯔꯥꯠ ꯅꯨꯃꯤꯠꯅꯤ ꯕꯪꯒ꯭ꯔꯥꯁꯇꯨ ꯑꯌꯨꯛ ꯉꯟꯇꯥꯅ ꯁꯣꯔꯥꯠ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤꯉꯩ ꯂꯦꯟꯗꯨ ꯃꯥꯒꯤ ꯊꯣꯡꯖꯤꯜꯄꯥꯟꯗ ꯂꯦꯞꯂꯔꯦ ꯕꯪꯒ꯭ꯔꯥꯁꯄꯨ ꯇꯞꯅ ꯀꯧꯔꯛꯂꯤ ꯌꯥꯝꯕꯣ ꯕꯪꯒ꯭ꯔꯥꯁꯨ ꯊꯣꯡꯖꯤꯜꯄꯥꯟꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯩꯗꯧꯔꯦ ꯌꯥꯃꯨꯡ ꯁꯣꯔꯥꯠ ꯆꯠꯄꯗꯣ ꯏꯇꯣꯝ ꯆꯠꯇꯣꯏꯔꯣ ꯏꯇꯣꯝ ꯆꯠꯇ꯭ꯔꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯔꯦꯝ ꯀꯅꯥ ꯍꯧꯔꯒ ꯆꯠꯂꯣ ꯍꯥꯏꯅꯣ ꯀꯩꯅꯣ ꯅꯪ ꯑꯗꯨ ꯍꯪꯂꯤꯗꯦ ꯅꯠꯇꯦꯗ ꯁꯨꯝ ꯍꯪꯕꯅꯤ ꯌꯨꯝꯒꯁꯦ ꯐꯖꯅ ꯁꯪꯉꯝꯃꯣ ꯅꯪꯅ ꯑꯉꯥꯡ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯅꯇꯩꯃꯁꯤꯗꯨ ꯅꯍꯥꯟꯗꯒꯤ ꯆꯥꯎ ꯊꯧ ꯌꯥꯍꯧꯗꯕꯅꯤ ꯑꯩ ꯂꯥꯛꯇ꯭ꯔꯤꯈꯩ ꯀꯩꯝ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯍꯥꯏꯌꯦ ꯈꯔ ꯉꯟꯅ ꯆꯠꯇ ꯌꯥꯔꯣꯏꯗꯧꯔꯤ ꯍꯣꯔꯦꯟ ꯈꯔ ꯊꯦꯡꯉꯛꯄꯁꯨ ꯌꯥꯏꯀꯣ ꯍꯣꯏ ꯌꯥꯝꯕꯣ ꯕꯪꯒ꯭ꯔꯥꯁꯨ ꯇꯦꯕꯜꯗꯒꯤ ꯒꯥꯔꯤ ꯁꯣꯗꯨ ꯂꯧꯔꯒ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯂꯦꯟ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨꯁꯨ ꯔꯤꯡ ꯂꯥꯛꯂꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯏ ꯑꯦꯟꯖꯦꯂꯥꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯄꯣꯀꯦꯠꯇ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯕꯪꯒ꯭ꯔꯥꯁꯨ ꯁꯣꯔꯥꯠ ꯃꯐꯝꯗ ꯌꯧꯔꯛꯂꯦ ꯄ꯭ꯔꯦꯃꯤꯂꯥꯅ ꯁꯅꯥ ꯏꯕꯨꯡꯉꯣ ꯂꯦꯟꯗꯤ ꯌꯥꯎꯔꯛꯇ꯭ꯔꯕꯣ ꯌꯥꯎꯔꯛꯇ꯭ꯔꯤ ꯃꯥꯁꯦ ꯌꯨꯝ ꯁꯪꯍꯧꯔꯦ ꯏꯍꯦ ꯃꯇꯣꯝꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅꯦ ꯏꯕꯦꯝꯃꯒꯁꯨ ꯇꯤꯟꯅꯩ ꯍꯥꯏꯕꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯕꯪꯒ꯭ꯔꯥꯁ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯅ ꯊꯑꯣꯏꯀꯤ ꯄꯨꯔꯛꯇ꯭ꯔꯤꯅꯤ ꯆꯠꯅꯤꯡꯕꯅꯗꯤ ꯂꯣꯏꯍꯧꯔ ꯄꯣꯠꯅꯤꯗ ꯍꯣ ꯃꯤꯅ ꯆꯠꯅꯤꯡꯗꯕꯗꯨꯕꯨ ꯑꯩꯅꯔꯣ ꯏꯍꯦ ꯐꯔꯦ
ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯂꯥꯛꯑꯅꯤ ꯍꯥꯏꯍꯧꯕꯅꯤ ꯅꯄꯥꯕꯨꯗꯤ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯦ ꯍꯧꯖꯤꯛꯇ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ ꯇꯣ ꯑꯩꯅ ꯑꯗꯨꯝ ꯇꯝꯗꯧ ꯂꯩꯔꯁꯤꯐꯥꯎ ꯅꯪꯍꯧꯔꯔꯣꯏꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪꯗꯒꯤ ꯍꯦꯜꯂꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯃꯑꯣꯡꯗ ꯍꯩ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯗ ꯕꯪꯒ꯭ꯔꯥꯁ ꯊꯧꯁꯥꯗꯅ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯔꯟꯗꯥꯗ ꯃꯣꯔꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯕꯪꯒ꯭ꯔꯥꯁꯇ ꯄꯤꯔꯦ ꯌꯥꯝꯕꯣ ꯁꯤꯗ ꯐꯝꯕꯤꯌꯣ ꯕꯪꯒ꯭ꯔꯥꯁꯨ ꯃꯣꯔꯥꯗꯨꯗ ꯐꯝꯂꯤ ꯂꯩꯁꯤ ꯄꯨꯡꯉꯧ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯐꯤ ꯑꯉꯧꯕ ꯑꯃ ꯏꯜꯂꯒ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯄꯗꯨ ꯎꯏ ꯌꯦꯡꯕꯗ ꯐꯤꯕꯝ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯃꯌꯥꯛꯁꯨ ꯏꯀꯪ ꯀꯪꯁꯤꯜꯂꯦ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯏꯀꯨꯠ ꯀꯨꯠꯅ ꯎꯔꯦ ꯀꯨꯆꯨꯗꯨꯁꯨ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯕꯪꯒ꯭ꯔꯥꯁꯅ ꯉꯁꯤ ꯂꯩꯁꯤ ꯎꯔꯤꯕꯁꯤ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯄꯀꯥ ꯁꯅꯥꯁꯨ ꯊꯨꯡꯅꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯊꯪ ꯃꯊꯪ ꯂꯥꯛꯄ ꯍꯧꯅꯔꯦ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯃꯄꯣꯛꯄꯨ ꯀꯧꯔꯒ ꯄꯪꯀꯞꯇ ꯀꯞꯂꯤ ꯀꯞꯄ ꯍꯦꯟꯃꯟꯕꯅ ꯃꯁꯥꯗꯨ ꯆꯣꯛꯊꯔꯛꯇꯨꯅ ꯂꯦꯛꯊꯔꯛꯂꯤ ꯁꯣꯔꯥꯠ ꯅꯣꯡꯉꯥꯟꯕꯒ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤ ꯂꯩꯁꯤꯁꯨ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤ ꯄꯀꯥꯁꯅꯥꯅ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯁꯒꯣꯜꯁꯦꯜ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯌꯨꯝꯁꯦ ꯄꯨꯂꯞ ꯊꯥꯗꯣꯛꯑꯒ ꯂꯥꯛꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤꯒ ꯄꯟꯊꯣꯔꯛꯑꯣꯀꯣ ꯕꯪꯒ꯭ꯔꯥꯁꯅ ꯄꯥꯕꯣ ꯁꯒꯣꯜꯁꯦꯜꯅꯦ ꯑꯗꯨꯅꯦꯅ ꯁꯨꯝ ꯊꯤꯔꯒ ꯂꯩ ꯌꯥꯄꯣꯠꯇꯦꯗ ꯂꯥꯛꯑꯦꯅ ꯌꯨꯝ ꯊꯥꯗꯣꯛꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯁꯒꯣꯜꯁꯦꯜꯅꯦꯅ ꯑꯗꯨꯝ ꯁꯤꯍꯧ ꯇꯥꯔꯤꯕꯣ ꯅꯥꯞ ꯆꯥꯗꯕ ꯄ꯭ꯔꯦꯃꯤꯂꯥꯅ ꯍꯩ ꯁꯅꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩ ꯈꯨꯝꯃꯤ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤ ꯐꯖꯅ ꯇꯥ ꯈꯨꯝꯃꯤ ꯕꯪꯒ꯭ꯔꯥꯁꯇꯣ ꯃꯃꯥꯅ ꯉꯥꯡꯉꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯄꯀꯥꯁꯅꯥꯅ ꯑꯍꯜꯅ ꯍꯥꯏꯕꯗ ꯍꯤꯛꯇꯣꯛꯄ ꯇꯧꯒꯅꯨꯅꯦ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ ꯂꯩꯁꯤꯅ ꯄꯥꯕꯣ ꯍꯌꯦꯡ ꯑꯗꯨꯝ ꯆꯠꯂꯁꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯍꯌꯦꯡ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯩꯁꯨ ꯑꯣꯐꯤꯁ ꯐꯥꯎꯗ ꯌꯧꯔꯨꯈꯤꯒꯦ ꯃꯃꯥ ꯅꯪꯁꯨ ꯌꯨꯝꯗ ꯍꯥꯏꯐꯦꯠ ꯆꯪꯉꯝꯃꯣ ꯏꯕꯨꯡꯉꯣ ꯂꯦꯟꯗꯣ ꯃꯊꯟꯇ ꯂꯩꯍꯧꯔꯤꯗꯣ ꯄ꯭ꯔꯦꯃꯤꯂꯥꯅ ꯏꯕꯦꯝꯃꯅ ꯀꯃꯥꯏꯅ ꯇꯧꯍꯧꯕ ꯅꯆꯥꯅꯨꯄꯥ ꯂꯩꯗꯣꯏꯁꯤꯗꯤ ꯍꯣꯏ ꯏꯕꯦꯝꯃ ꯅꯪ ꯌꯥꯝꯕꯨꯡꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯃꯤꯔꯟꯗꯥꯁꯤ ꯂꯥꯛꯑꯅꯤꯗ ꯍꯣꯏ ꯃꯥꯕꯣ ꯄ꯭ꯔꯦꯃꯤꯂꯥ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯁꯅꯥ ꯅꯆꯜꯁꯤꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯕꯪꯒ꯭ꯔꯥꯁ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯤꯅꯣ ꯏꯃꯥꯁꯤꯁꯤꯕꯣ ꯅꯆꯜ ꯀꯥꯏꯅ ꯕꯤꯠ ꯂꯩꯇꯦꯗ ꯑꯩꯅ ꯅꯨꯄꯤꯁꯤ ꯄꯥꯝꯃꯤꯁꯦ ꯉꯍꯥꯟꯅ ꯏꯪꯒꯤꯠ ꯄꯤꯈ꯭ꯔꯕꯅꯦꯕ ꯈꯪꯖꯅꯗ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯤꯔꯕ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯃꯪꯂꯤꯗꯨꯕꯣ ꯏꯃꯥꯁꯦ ꯏꯆꯜ ꯅꯨꯄꯤ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯈꯤꯒꯦꯅ ꯅꯤꯡꯁꯤꯡꯕꯅꯤ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯉꯛꯂꯤ ꯃꯥꯗꯤ ꯊꯧꯁꯥꯗꯅ ꯏꯃꯨꯡꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ ꯄꯀꯥꯁꯅꯥꯅ ꯍꯥꯏ ꯃꯃꯥ ꯊꯣꯛꯑꯁꯤ ꯂꯥꯎꯅꯦ ꯅꯪꯕꯣ ꯄ꯭ꯔꯦꯃꯤꯂꯥꯅ ꯏꯕꯦꯝꯃ ꯅꯪ ꯌꯥꯝꯕꯨꯡꯅ ꯉꯥꯡꯕꯗ ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ ꯃꯥꯗꯤ ꯉꯥꯡꯅꯤꯡꯉꯁꯨ ꯕꯦꯔꯥ ꯂꯩꯇꯕꯅꯤ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯃꯥꯕꯣ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯄ꯭ꯔꯦꯃꯤꯂꯥ ꯍꯣꯏꯁꯨ ꯍꯟꯈ꯭ꯔꯦ ꯂꯩꯁꯤꯗꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯕꯗꯨꯁꯨ ꯕꯪꯒ꯭ꯔꯥ ꯆꯪꯈꯤꯕꯗꯨꯗ ꯃꯄꯥꯟꯗ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯔꯤ ꯁꯣꯝꯗ ꯅꯤꯈꯤꯜꯗꯣ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯖꯗꯦ ꯅꯍꯥꯟꯈꯩ ꯃꯥꯅ ꯃꯆꯤꯟꯗ ꯕꯪꯒ꯭ꯔꯥꯁꯄꯨ ꯄꯪꯆꯩꯗ ꯆꯩꯕꯤꯔꯕꯁꯨ ꯐꯅ ꯉꯥꯎꯁꯤꯟꯅꯔꯕꯁꯨ ꯃꯍꯥꯛꯅ ꯕꯪꯒ꯭ꯔꯥꯁꯄꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯕꯪꯒ꯭ꯔꯥꯁ ꯃꯥꯒꯤ ꯃꯄꯥꯒꯤꯗꯤ ꯍꯦꯛ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯤ ꯃꯉꯣꯟꯗꯒꯤ ꯊꯥ ꯈꯔ ꯍꯜꯂꯕꯁꯨ ꯑꯅꯤꯁꯤ ꯃꯃꯥꯟꯅꯕꯗꯧꯅ ꯑꯗꯨꯝ ꯂꯣꯏꯅꯖꯩ ꯁꯣꯝꯗ ꯑꯟꯖꯂꯤꯁꯨ ꯕꯪꯒ꯭ꯔꯥꯁꯅ ꯃꯌꯨꯝꯗ ꯍꯦꯛ ꯊꯣꯛꯈꯤꯕꯗꯒꯤ ꯃꯁꯥꯗꯣ ꯍꯩꯅꯤꯡꯕ ꯍꯔꯥꯎꯕ ꯄꯣꯛꯇ꯭ꯔꯦ ꯀꯄꯥꯂꯤꯀꯥꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯈꯪꯂꯤ ꯀꯄꯥꯂꯤꯀꯥꯅ ꯀꯩꯅꯣꯕ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯂꯤꯕ ꯃꯑꯣꯡꯁꯤꯕꯣ ꯑꯟꯖꯂꯤ ꯇꯞꯅ ꯈꯨꯝꯂꯛꯂꯤ ꯀꯄꯥꯂꯤ ꯑꯩ ꯌꯨꯝꯊꯣꯛꯑꯒꯦ ꯈꯜꯂꯤ ꯀꯩꯒꯤ ꯄꯔꯤꯈ꯭ꯌꯥꯅ ꯍꯌꯦꯡꯗ ꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯂꯩꯅꯤꯡꯗ꯭ꯔꯦꯅꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯕꯨ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯕ꯭ꯔꯣ ꯕꯪꯒ꯭ꯔꯥꯁꯇꯣ ꯑꯩꯉꯣꯟꯗ ꯋꯥꯔꯧꯗꯨꯅ ꯊꯣꯛꯈꯤꯕ ꯑꯣꯏꯒꯅꯤꯌꯦ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯍꯦ ꯃꯔꯝ ꯂꯩꯗꯅ ꯁꯣꯏꯗꯅ ꯊꯣꯛꯄ ꯑꯣꯏꯔꯝꯅꯤꯌꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯌꯨꯝꯗ ꯊꯣꯛꯁꯤ ꯌꯥꯗꯕꯅꯤ ꯁꯨꯇꯤ ꯐꯪꯂꯕ ꯐꯥꯎꯕ ꯌꯨꯝꯗ ꯊꯣꯛꯎ ꯌꯥꯗꯕ ꯃꯥꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯈꯔ ꯐꯣꯡꯗꯣꯛꯂꯨꯕ ꯑꯩ ꯌꯥꯝ ꯁꯣꯏꯔꯦ ꯀꯄꯥꯂꯤ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯗ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯅꯣ ꯃꯄꯥ ꯆꯥꯅꯔꯨꯕ ꯑꯣꯏꯔꯝꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯃꯗꯤ ꯏꯃꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯅꯤꯈꯤꯜꯁꯨ ꯂꯩꯔꯤ ꯅꯤꯈꯤꯜꯅ ꯂꯩꯍꯧꯔꯒ ꯃꯥ ꯃꯊꯟꯇ ꯀꯃꯥꯏꯅ ꯊꯣꯛꯇꯣꯏꯅꯣ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯣꯏꯗꯅ ꯑꯣꯏꯅꯤ
ꯑꯩꯅ ꯐꯣꯡꯗꯣꯛꯂꯨꯕꯁꯤ ꯌꯥꯝ ꯂꯥꯜꯂꯦ ꯑꯩ ꯀꯔꯤꯅꯨꯡꯒꯤ ꯐꯣꯡꯗꯣꯛꯂꯨꯕꯅꯣ ꯉꯁꯤ ꯃꯥꯒꯤ ꯃꯁꯛ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯦ ꯀꯩꯗꯅꯣ ꯄꯥꯡꯈꯜꯗ ꯈꯟꯖꯤꯜꯂꯣ ꯑꯗꯨꯒ ꯅꯁꯥꯅ ꯇꯣꯝꯇ ꯕ꯭ꯂꯦꯝ ꯇꯧꯖꯧ ꯁꯦ ꯀꯩꯝꯇ ꯈꯜꯂꯨꯔꯅꯣ ꯇꯨꯝꯅꯕ ꯇꯧꯔꯁꯦ